ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯩꯄꯥꯛꯄꯤꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥꯛ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯇꯨꯡꯗꯁꯨ ꯑꯗꯨꯃꯛ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯂꯩꯇ ꯀꯣꯏꯍꯥ ꯍꯥꯗꯨꯅ ꯆꯠꯂꯛꯄꯒꯤ ꯍꯩꯅꯕꯤꯗꯨ ꯄꯥꯛ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯉꯝꯗ ꯐꯥꯈꯤꯕ ꯏꯁꯩꯒꯤꯁꯨ ꯉꯪꯗꯅ ꯇꯣꯛꯇꯦ ꯍꯥꯏꯕꯒꯨꯝ ꯃꯌꯨꯝ ꯄꯥꯜꯂꯕ ꯐꯥꯎꯕꯗ ꯊꯕꯛ ꯐꯅ ꯆꯤꯜꯂꯕꯁꯨ ꯈꯨꯔꯣ ꯈꯨꯔꯣ ꯍꯧꯗꯣꯡꯅ ꯈꯣꯠꯄꯗꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯛꯂꯒ ꯂꯩꯀꯥꯏꯗ ꯀꯣꯏꯕ ꯍꯦꯛꯇ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯅꯣꯡꯃꯁꯨ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨꯗꯤ ꯈꯨ ꯈꯨ ꯌꯧꯅ ꯆꯥꯏ ꯂꯩꯔꯕꯗ ꯂꯩꯀꯥꯏꯗꯤ ꯀꯣꯏꯅꯤꯡꯕꯅ ꯂꯣꯏꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯁꯦ ꯑꯉꯥꯡ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯁꯨꯛ ꯆꯥꯏꯕꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯕ, ꯑꯃ ꯄꯥꯏꯔꯝꯂꯦ ꯄꯣꯞ ꯍꯦꯛꯇ ꯊꯥꯗꯔꯒ ꯊꯝꯂꯝꯃꯤ, ꯑꯃ ꯇꯧꯔꯝꯂꯦꯗꯅ ꯍꯦꯛꯇ ꯂꯪꯊꯣꯛꯂꯒ ꯊꯝꯃꯝꯕꯁꯤꯕꯨ ꯀꯔꯤ ꯈꯨꯠꯁꯤꯡꯅꯣ ꯈꯪꯗꯦꯕ, ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯈꯜꯗ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯊꯕꯥ ꯁꯧ ꯁꯧ ꯂꯥꯎꯅ ꯏꯃꯨꯡ ꯂꯝꯇꯨꯗꯨ ꯇꯥꯁꯤꯜꯂꯒ ꯐꯠꯇ ꯍꯥꯎꯊꯤꯗꯨ ꯐꯖꯅ ꯇꯥꯁꯤꯟꯗ ꯈꯣꯔꯣ ꯈꯣꯔꯣ ꯀꯕꯛ ꯀꯕꯛ ꯇꯥꯁꯤꯜꯂꯒ ꯁꯨꯝꯖꯤꯠꯇꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯂꯪꯁꯤꯜꯂꯝꯂꯒ ꯃꯈꯨꯠ ꯃꯁꯥꯗꯣ ꯀꯕꯛ ꯀꯕꯛ ꯆꯥꯝꯂꯒ ꯏꯅꯐꯤ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯈꯧꯌꯥꯟ ꯌꯥꯟꯈꯠꯂꯒ ꯍꯦꯛꯇ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯨꯈꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯪꯒꯣꯜꯗꯣ ꯃꯃꯧꯅ ꯈꯨꯔꯣ ꯈꯨꯔꯣ ꯈꯣꯠꯂꯒ ꯇꯥꯁꯤꯜꯂꯝꯕꯒꯤ ꯃꯪꯒꯣꯜꯗꯨꯗ ꯁꯨꯝꯖꯤꯠ ꯃꯀꯨꯝ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯈꯔ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯝꯇꯨ ꯇꯥꯁꯤꯜꯂꯤꯅꯦꯅ ꯇꯥꯁꯤꯟꯕ ꯌꯥꯗꯕꯒꯤ ꯗꯟꯗꯤꯗ ꯇꯧꯕꯅꯤꯅꯅꯦ, ꯍꯧꯗꯣꯡꯅ ꯈꯣꯠꯄꯗꯧꯅ ꯈꯣꯠꯂꯝꯂꯕꯅꯤꯅ ꯁꯨꯝꯖꯤꯠ ꯃꯀꯨꯝ ꯇꯥꯔꯤꯒꯁꯦ ꯑꯃꯠꯇ ꯍꯦꯛ ꯎꯗ꯭ꯔꯕꯅꯦꯕ, ꯂꯨꯗꯧꯔꯤꯗ ꯑꯩꯒꯤ ꯏꯃꯨꯡꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯨꯈꯤꯁꯨ ꯄꯣꯂꯥꯡꯗꯨ ꯃꯪꯒꯣꯜꯗꯨꯗ ꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯁꯨꯝꯖꯤꯠ ꯃꯀꯨꯝꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯍꯨꯟꯗꯣꯛꯂꯨꯔꯒ ꯉꯥꯏꯍꯥꯛ ꯈ꯭ꯋꯥꯡ ꯇꯤꯡꯊꯣꯛꯄ ꯑꯣꯏꯅ ꯐꯝꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯈꯥꯡꯆꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯥ ꯂꯧꯈꯣꯟꯗꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯐꯤ ꯀꯥꯕ ꯃꯈꯩ ꯍꯟꯖꯤꯜꯂꯛꯄꯗ ꯃꯪꯒꯣꯜꯗꯅ ꯃꯃꯥ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯥꯎꯔꯤ ꯁꯥꯎꯔꯤ, "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯨ ꯂꯩꯈꯤꯕ꯭ꯔꯣ?" "ꯈꯪꯗꯦꯅꯦ, ꯑꯩꯅ ꯍꯜꯂꯛꯄꯗꯒꯤꯗꯤ ꯃꯈꯣꯜ ꯃꯋꯥꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯅꯦ꯫ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯅꯦ ꯅꯣꯏꯕꯣ?" "ꯃꯈꯥꯒꯤ ꯈꯨꯔꯥꯕꯤ ꯃꯣꯜ ꯍꯣꯏꯗꯒꯤ ꯑꯩ ꯈꯪꯍꯟꯗꯕꯤ ꯁꯦꯜ ꯈꯔ ꯂꯧꯔꯝꯃꯤ, ꯀꯩꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯁꯨ ꯈꯪꯗꯦ, ꯑꯗꯨꯒꯤ ꯍꯪꯒꯦ ꯇꯧꯕꯅꯤ." "ꯏꯕꯣ, ꯏꯃꯥꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯅꯤꯅ ꯇꯧꯔꯤꯁꯤꯅ ꯂꯩꯀꯥꯏ ꯀꯣꯏꯕꯅ ꯄꯥꯝꯂꯤꯕ, ꯏꯃꯥꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯅꯣꯏꯅꯦ ꯅꯤꯡꯊꯤ ꯅꯤꯡꯊꯤꯖꯅ ꯍꯥꯏꯅꯗꯨꯅ ꯈꯟꯅ ꯆꯩꯅ ꯇꯧꯗ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯧ." "ꯍꯣꯏꯃ" ꯍꯥꯏꯅ ꯂꯨꯈꯣꯟꯗꯨ ꯏꯃꯨꯡꯗ ꯃꯐꯤ ꯍꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯨꯈꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗꯒꯤ ꯃꯐꯤ ꯍꯣꯡꯗ꯭ꯔꯤ, ꯑꯗꯨꯅ ꯃꯐꯤ ꯍꯣꯡꯂꯨꯒꯦ ꯈꯟꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯕꯥꯗꯨ ꯃꯥꯒ ꯆꯥꯟꯅꯖꯕꯤ ꯃꯥꯒꯨꯝꯕꯤ ꯂꯩꯀꯥꯏ ꯀꯣꯏꯕꯤ ꯄꯥꯝꯕꯤ ꯈꯔꯒ ꯄꯨꯟꯁꯤꯟꯅꯔꯒ ꯃꯤ ꯊꯣꯏꯅ ꯂꯩꯇꯕ ꯏꯃꯨꯡ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯋꯥꯊꯤ ꯉꯥꯡꯂꯤ ꯊꯥꯏꯕꯦꯝꯃꯅ꯫ "ꯏꯆꯦ ꯆꯥꯟꯅꯕꯤ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯍꯣ, ꯏꯆꯦ ꯍꯣꯏꯗꯤ ꯅꯅꯦꯝ ꯅꯀꯨ ꯑꯃꯁꯨ ꯂꯩꯕ ꯅꯠꯇꯦ, ꯁꯦꯠꯄ ꯆꯥꯕ ꯍꯥꯏꯔꯦ ꯌꯦꯡꯁꯤꯟꯕꯤꯗꯧꯕ ꯅꯠꯇ꯭ꯔꯦ, ꯆꯠꯄ ꯈꯣꯠꯄ ꯍꯥꯏꯔꯦ ꯀꯅꯥꯅꯁꯨ ꯄꯥꯅꯕꯤꯗ꯭ꯔꯦ, ꯁꯦꯟꯈꯥꯎ ꯊꯨꯝꯀꯣꯞ ꯍꯥꯏꯔꯦ ꯅꯁꯥꯅ ꯄꯥꯏ, ꯑꯗꯨꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯒꯦ?" "ꯏꯆꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯒꯤꯕꯨꯗꯤ ꯑꯁꯤꯗ ꯇꯥꯗꯕ ꯍꯥꯏꯗꯅ ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯣꯏꯗꯕ ꯀꯨꯁꯤꯗ ꯄꯥꯟꯗꯧꯕ ꯈꯜꯂꯒ ꯀꯛꯁꯤ ꯀꯛ ꯍꯠꯂꯒ ꯊꯤꯔꯒ ꯄꯥꯜꯂꯛꯂꯤꯕꯅꯤꯅꯦ ꯏꯕꯦꯝꯃ." ꯊꯕꯥꯗ "ꯑꯗ ꯇꯥꯏ, ꯏꯆꯦꯒꯤ ꯋꯥꯁꯤꯗꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯏꯗꯒꯤ ꯍꯅꯨꯕꯤ ꯃꯤꯅꯨꯡꯈꯥꯡ ꯑꯃ ꯂꯩꯔꯤꯅꯦ ꯇꯧꯔꯤꯗꯨꯅꯅꯦ, ꯄꯥꯟꯅꯈꯤꯕꯁꯤꯅ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕꯒꯤꯁꯨ ꯃꯥꯒꯤ ꯇꯪ ꯈꯨꯠꯇ ꯂꯩꯊꯣꯛꯄ ꯐꯥꯎꯕ ꯍꯦꯛ ꯌꯥꯗꯦ ꯇꯧꯔꯤꯕ." "ꯍꯣꯏ ꯏꯕꯦꯝꯃ, ꯅꯣꯏꯒꯤꯗꯤ ꯍꯥꯏꯅ ꯏꯟꯗꯣꯟꯗꯣ ꯅꯨꯄꯤꯅꯤꯅ ꯐꯩꯅꯦ, ꯈꯔ ꯉꯥꯡꯂꯒ ꯑꯗꯨꯃꯛ ꯇꯣꯛꯂꯤꯕ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯏꯗꯒꯤ ꯍꯅꯨꯕ ꯁꯤꯒꯩꯖꯟ ꯑꯃ ꯂꯩꯔꯤꯅꯦ ꯇꯧꯔꯤꯁꯤꯅꯕ, ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯍꯦꯜꯂꯤ ꯃꯥꯅꯩ ꯄꯥꯟꯅꯔꯤꯕ꯫ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗꯅꯦ, ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩꯁꯦ ꯃꯥꯅ ꯂꯧꯔꯤꯔꯥ ꯃꯄꯥꯅ ꯂꯧꯔꯤꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯍꯦꯛ ꯍꯪꯂꯕꯅꯦꯃꯤ." ꯖꯥꯟꯗꯕꯤꯅ "ꯏꯆꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ?" "ꯀꯗꯥꯏꯗꯒꯤ ꯍꯦꯟꯃꯟꯕꯅꯣꯗ ꯏꯆꯦ, ꯏꯕꯦꯝꯃ ꯆꯥꯛ ꯊꯣꯡꯕꯒꯤꯁꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯄꯥꯟꯅꯗꯧꯕꯗꯣ ꯄꯥꯟꯅꯗ꯭ꯔꯦ, ꯏꯀꯨꯕꯣꯛ ꯅꯣꯏꯅ ꯄꯥꯟꯅ ꯂꯩꯔꯦ, ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯒꯁꯦ ꯑꯁ ꯃꯥꯅ ꯑꯣꯏꯅꯅꯦ ꯂꯣꯏꯅ ꯄꯥꯟꯅ ꯂꯩꯔꯄꯣꯠꯅꯤꯗ." ꯊꯕꯥꯅ "ꯑꯗꯨꯗꯤ ꯃꯥꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯠꯇꯦ, ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯧꯅꯤ,
ꯃꯆꯥꯅꯨꯄꯥꯅ ꯄꯥꯟꯅꯗꯧꯕꯗꯨꯕꯨ ꯊꯕꯛ ꯂꯩꯇꯕ ꯁꯥꯗꯅ ꯑꯣꯟꯊꯣꯛꯄꯒꯤ ꯍꯜꯂꯥꯏꯗꯨꯅꯤ ꯊꯥꯏꯕꯦꯝꯃꯅ ꯕꯦꯝꯃ ꯑꯁꯤꯗ ꯅꯠꯇꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯗ꯭ꯔ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯃꯧ ꯅꯍꯥꯁꯤꯡꯗꯨ ꯃꯌꯨꯝꯒꯤ ꯐꯖꯕ ꯐꯖꯗꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯑꯁꯨꯝꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯂꯨꯔꯒ ꯊꯕꯥꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯨ ꯂꯩꯔꯝꯕꯗꯨꯗ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯃꯈꯣꯏ ꯇꯥꯕꯨ ꯍꯟꯕꯤꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯗꯤ ꯏꯆꯦ ꯖꯥꯟꯗꯕꯤ ꯍꯣꯏꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯤꯉꯩꯗ ꯍꯜꯂꯛꯄ ꯈꯪꯍꯧꯗ꯭ꯔꯦ ꯈꯪꯉꯣꯏꯕ ꯅꯪꯗꯤ ꯂꯩꯀꯥꯏ ꯀꯣꯏꯅꯕ ꯂꯥꯛꯅꯔꯤꯉꯩꯗ ꯀꯥꯏꯗꯩ ꯈꯪꯒꯅꯤ ꯑꯁ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯨꯕꯅꯤꯕ ꯃꯤꯁꯤꯡꯁꯦ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯅꯗ꯭ꯔꯗꯤ ꯐꯗꯧꯕ ꯅꯪꯅ ꯑꯩꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯄꯥꯎꯕꯨ ꯇꯝꯗꯣꯔꯤꯒꯦ ꯑꯇꯩ ꯂꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯨꯔꯥꯕꯤꯃꯣꯟ ꯍꯣꯏꯗꯒꯤ ꯁꯦꯜ ꯇꯞꯅ ꯄꯨꯁꯤꯜꯂꯝꯃꯤꯁꯤꯅ ꯅꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯃꯠꯇ ꯈꯪꯍꯜꯂꯝꯕ ꯅꯠꯇꯦ ꯁꯦꯜꯗꯨꯁꯨ ꯏꯃꯨꯡꯗ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯈꯤꯒꯦ ꯀꯩꯒꯤꯅꯣꯕ ꯑꯩ ꯑꯃꯠꯇ ꯈꯪꯂꯝꯗꯅ ꯅꯪꯅ ꯍꯨꯔꯥꯜꯂꯅꯥꯗ ꯇꯧꯔꯝꯃꯤꯁꯦ ꯅꯆꯤꯟꯗꯨ ꯈꯨꯝ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯠꯇꯤꯌꯦ ꯏꯆꯦ ꯖꯥꯟꯗꯕꯤ ꯍꯣꯏꯒꯤꯅꯤ ꯏꯇꯩꯃ ꯖꯥꯟꯗꯕꯤ ꯍꯣꯏꯒꯤꯗꯨꯕꯨ ꯀꯩꯒꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯂꯧꯔꯤꯕ ꯈꯨꯝꯃꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯃꯣꯏꯅꯅꯦ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯄꯤꯗꯦ ꯑꯌꯨꯛꯇ ꯂꯧꯕꯤꯌꯣꯅ ꯍꯥꯏꯕꯗꯨꯗ ꯂꯧꯔꯨꯕꯅꯤ ꯖꯃꯤꯟ ꯌꯥꯕꯤꯔꯤꯅꯦꯕ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕꯤꯅꯦꯕ ꯃꯤꯒꯤ ꯑꯋꯥꯕ ꯌꯥꯝ ꯂꯧꯕꯤꯔꯤꯅꯦꯕ ꯅꯣꯏ ꯃꯤ ꯋꯥ ꯉꯥꯡꯅꯕꯤ ꯀꯥꯡꯕꯨ ꯈꯛꯇꯅꯦꯕ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤꯁꯦ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯃꯣꯏꯗꯣ ꯑꯍꯜ ꯂꯃꯟꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯈꯔ ꯅꯪꯕꯗꯨꯗ ꯀꯅꯥꯝꯇꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯕꯗ ꯄꯤꯗꯦꯅ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯅꯪꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕꯤꯅꯦ ꯍꯥꯏꯔꯤꯁꯦ ꯃꯤꯒꯤꯁꯨ ꯃꯈꯨꯔꯥ ꯃꯇꯣꯜ ꯃꯆꯤ ꯃꯅꯦꯝ ꯃꯌꯥꯝ ꯂꯩꯗꯨꯅꯤ ꯃꯣꯏꯅ ꯃꯔꯥꯏꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯖꯅꯤ ꯃꯁꯤꯗ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯃꯤꯒꯤ ꯁꯦꯜꯒ ꯄꯨꯕꯤꯗꯅ ꯍꯌꯦꯡꯋꯥꯏ ꯃꯣꯏꯅ ꯁꯦꯜꯗꯨ ꯁꯤꯡꯉꯛꯇ꯭ꯔꯦꯅ ꯌꯨꯝꯁꯤ ꯊꯧꯕ ꯂꯥꯛꯄ ꯀꯩꯗꯧ ꯌꯦꯡꯉꯣꯗꯕ ꯑꯩꯅ ꯌꯦꯡꯉꯣ ꯑꯩꯅ ꯀꯩꯗꯧ ꯌꯦꯡꯉꯣ ꯍꯣ ꯂꯥꯛꯍꯟꯖꯔꯣꯏ ꯃꯣꯏꯅ ꯑꯗꯨꯝ ꯁꯤꯡꯖꯗꯧꯕ ꯂꯩꯔꯕꯗꯨꯗ ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯣꯏꯅ ꯄꯨꯔꯨꯕ ꯅꯠꯇꯦ ꯈꯪꯖꯗꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯖꯃꯤꯟ ꯌꯥꯔꯨꯕ ꯅꯣꯏꯗꯅꯤꯅꯦ ꯃꯤꯅ ꯊꯧꯔꯛꯇꯣꯏꯗꯤ ꯍꯣꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯒ ꯁꯤꯡꯗꯣꯛꯆꯈꯤꯒꯦ ꯐꯩ ꯅꯪꯅ ꯉꯝꯅꯕ ꯇꯧꯈ꯭ꯔꯗꯤ ꯐꯩ ꯑꯩ ꯍꯦꯛ ꯆꯦꯟꯅꯍꯜꯂꯛꯂꯕ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯅꯄꯥꯝ ꯌꯧꯅꯤ ꯍꯥꯏꯕ ꯀꯥꯎꯗ ꯐꯩꯀꯣ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯏꯄꯥꯝꯗ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩ ꯅꯠꯇꯕ ꯂꯣꯟꯅ ꯑꯍꯦꯟꯕ ꯀꯅꯥꯕꯨ ꯂꯩꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯣꯗ ꯍꯥꯏꯅ ꯊꯕꯥꯗꯨ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯧꯈꯣꯟ ꯎꯄꯥꯏ ꯂꯩꯇ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯝ ꯉꯥꯡꯅꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯤꯒꯤ ꯍꯥꯏꯔꯒꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯌꯦꯡ ꯇꯨꯡꯗ ꯗꯁꯥ ꯇꯥꯎꯗꯧꯕꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯅ ꯂꯧꯈꯣꯟꯗꯨ ꯑꯗꯨꯃꯛ ꯃꯆꯤꯟꯅ ꯁꯣꯜꯂꯒ ꯃꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯋꯥꯔꯗꯨꯅ ꯃꯈ꯭ꯋꯥꯡ ꯇꯤꯡꯊꯣꯛꯄ ꯑꯣꯏꯅ ꯍꯤꯞꯊꯔꯒ ꯂꯩꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥꯗꯨ ꯖꯥꯟꯗꯕꯤ ꯍꯣꯏꯗ ꯑꯇꯩ ꯃꯧꯁꯤꯡ ꯂꯥꯛꯅꯗ꯭ꯔꯤꯉꯩꯗ ꯉꯟꯇꯥ ꯍꯦꯛꯇ ꯂꯥꯛꯂꯝꯃꯤ ꯃꯥ ꯎꯕꯗ ꯖꯥꯟꯗꯕꯤꯗꯤ ꯏꯉꯛ ꯉꯛꯅ ꯊꯕꯥ ꯉꯁꯤꯗꯤ ꯅꯪꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯏꯆꯦ ꯕꯦꯝꯃ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯐꯝ ꯈꯪꯗꯗꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯌꯥꯎꯗꯦꯗ ꯏꯆꯦ ꯍꯣꯏꯒꯤ ꯁꯦꯜ ꯈꯔ ꯑꯩꯅ ꯈꯨꯔꯥꯕꯤꯃꯣꯜ ꯍꯣꯏꯗꯒꯤ ꯂꯧꯕꯗꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯤꯡꯉꯧꯒ ꯍꯥꯏꯔꯛꯂꯕ꯭ꯔꯥ ꯍꯥꯏꯔꯛꯄꯕꯨꯗꯤ ꯍꯥꯏꯔꯛꯇꯦꯗ ꯑꯗꯣ ꯉꯔꯥꯡꯁꯦ ꯃꯈꯣꯏ ꯇꯥ ꯊꯦꯡꯅꯕꯗ ꯈꯨꯔꯥꯅ ꯍꯥꯏꯔꯛ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯍꯦꯛꯇ ꯏꯃꯨꯡꯗ ꯁꯥꯟꯅꯔꯦꯃꯤ ꯑꯗꯨꯅ ꯏꯆꯦ ꯕꯦꯝꯃ ꯑꯩꯁꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯂꯧꯈꯣꯟꯗ ꯑꯩꯈꯣꯏꯒꯤꯅꯤ ꯑꯗꯨꯝ ꯍꯥꯏꯌꯨ ꯍꯣꯏ ꯍꯥꯏꯕꯗꯒꯤ ꯈꯔꯕꯨꯗꯤ ꯐꯔꯦ ꯑꯗ ꯑꯃꯨꯛ ꯏꯆꯦ ꯍꯣꯏꯅ ꯑꯩꯅ ꯖꯃꯤꯟ ꯍꯦꯛ ꯌꯥꯔꯨꯕꯅꯤꯅ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏꯅꯕꯨ ꯅꯣꯏꯒꯤ ꯀꯩꯒꯤ ꯃꯥꯡꯅꯕ ꯇꯧꯗꯣꯏꯅꯣ ꯃꯇꯥꯡ ꯆꯥꯗꯕꯒꯤ ꯈꯔ ꯅꯣꯏꯒꯤ ꯃꯇꯦꯡ ꯂꯧꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯅ ꯃꯊꯣꯏ ꯁꯨꯍꯨꯅꯤꯗ ꯁꯦꯂꯦꯞꯁꯨ ꯅꯣꯏꯗ ꯄꯩꯁꯥ ꯂꯥꯡꯍꯜꯂꯣꯏꯗ ꯍꯣꯏꯗ ꯑꯩꯁꯨ ꯏꯆꯦꯒ ꯑꯐ ꯐꯠꯇ ꯁꯨꯝ ꯇꯥꯟꯅꯅꯤꯡꯗꯅ ꯇꯧꯕꯅꯤ ꯍꯣꯏꯗ ꯍꯥꯏꯅ ꯃꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯤꯉꯩꯗꯨꯗ ꯊꯥꯏꯕꯦꯝꯃꯁꯨ ꯃꯣꯏ ꯃꯧ 2-3ꯗꯨ ꯍꯧꯅꯔꯒ ꯍꯦꯛ ꯂꯥꯛꯄꯗ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯐꯥꯒꯤ ꯑꯣꯏꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯗꯅ ꯅꯣꯏ ꯑꯅꯤꯗ ꯂꯣꯟꯅ ꯀꯔꯤ ꯋꯥꯔꯤꯕꯨ ꯋꯥꯇꯥꯅꯔꯤꯅꯣ ꯊꯕꯥꯅ ꯍꯣ ꯅꯣꯏ ꯇꯥꯍꯟꯕ ꯌꯥꯗꯕ ꯋꯥ ꯈꯟꯅꯔꯤꯕ ꯊꯥꯏꯕꯦꯝꯃꯅ ꯑꯣ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯑꯔꯣꯟꯕ ꯌꯥꯝꯅ ꯇꯧꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯊꯕꯥꯅ ꯇꯧꯏ ꯑꯣ ꯑꯩꯅ ꯈꯜꯂꯦꯕ ꯍꯟꯗꯛꯁꯦ ꯏꯆꯦꯒ ꯅꯣꯏ ꯑꯅꯤꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯑꯩꯈꯣꯏꯕꯨ ꯏꯂꯣꯏ ꯂꯣꯏꯅꯅꯤꯡꯗꯕ ꯑꯣꯏꯅ ꯇꯧꯋꯦꯗꯅ ꯈꯜꯂꯦꯕ ꯍꯥꯏꯅ ꯊꯥꯏꯕꯦꯝꯃꯅ ꯋꯥꯔꯧꯔꯞ ꯇꯧꯅ ꯀꯣꯆꯤ ꯀꯣꯠꯇꯨꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ
ꯊꯕꯥꯒꯤ ꯃꯤꯍꯨꯜꯗꯨꯒ ꯑꯃꯨꯛ ꯈꯨꯝꯅꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯈꯟꯅ ꯖꯥꯟꯗꯕꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯅꯕ ꯃꯑꯣꯡꯗ ꯇꯥꯞ ꯂꯥꯎꯅ ꯑꯣꯛꯂꯒ ꯏꯆꯦ ꯑꯇꯩꯒꯤ ꯋꯥ ꯅꯠꯇꯦꯗ ꯊꯥꯏꯕꯦꯝꯃ ꯅꯪꯕꯨ ꯉꯁꯤ ꯍꯟꯗꯛꯁꯤ ꯁꯦꯜ ꯈꯔ ꯆꯤꯜꯂꯤ ꯑꯗꯨꯒꯤ ꯊꯕꯥꯒ ꯇꯥꯟꯅꯔꯝꯕꯅꯤꯗ ꯏꯆꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯣꯏꯅꯗꯤ ꯖꯨꯖꯥ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯥꯛꯄꯗꯒ ꯆꯞ ꯆꯞ ꯂꯦꯞꯅꯈꯤꯕꯗꯨꯗ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯊꯕꯥꯅ ꯅꯤꯡꯅꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯕꯨꯛꯇꯨꯗ ꯑꯐꯕ ꯃꯇꯦꯛ ꯈꯟꯕ ꯍꯩꯇꯕꯅꯤ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯏꯕꯦꯝꯃ ꯅꯣꯏꯅꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗꯗꯤ ꯀꯩꯒꯤ ꯈꯜꯂꯣꯏꯗꯧꯔꯤꯒꯦ ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ ꯑꯩꯅ ꯃꯤ ꯇꯥꯍꯟꯅꯤꯡꯗ ꯇꯧꯕꯗꯨꯗꯅꯦ ꯊꯕꯥꯗ ꯀꯣꯟꯅ ꯁꯥꯔꯁꯤ ꯍꯥꯏꯕꯒꯤꯅꯤ ꯅꯣꯏ ꯃꯌꯥꯝꯁꯨ ꯂꯥꯛꯂꯕꯅꯤꯅ ꯉꯁꯤꯗꯤ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯊꯕꯥꯅ ꯏꯆꯦ ꯉꯁꯤꯗꯤ ꯆꯩꯇꯦꯛ ꯀꯣꯠꯄꯤꯗ ꯁꯦꯜ ꯊꯥꯅꯗꯨꯅ ꯁꯥꯟꯅꯔꯁꯤ ꯊꯥꯏꯕꯦꯝꯃꯅ ꯆꯩꯇꯦꯛ ꯀꯣꯠꯄꯤꯗ ꯁꯦꯜ ꯊꯥꯅꯕ ꯍꯥꯏꯁꯤꯅ ꯀꯝꯗꯧꯕꯅꯣ ꯍꯣ ꯃꯔꯨꯞ ꯂꯥꯎꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯨꯖꯥꯏ ꯃꯆꯥꯗꯅꯦ ꯆꯩꯇꯦꯛ ꯍꯥꯞꯆꯤꯜꯂꯒ ꯑꯣꯠꯂꯒ ꯆꯩꯇꯦꯛ ꯑꯁꯥꯡꯕ ꯑꯇꯦꯟꯕ ꯍꯥꯏꯅꯗꯨꯅ ꯁꯦꯜ ꯊꯥꯅꯕꯤ ꯁꯥꯟꯅꯕꯗꯨꯕꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯖꯥꯟꯗꯕꯤꯅ ꯍꯣꯏꯁꯦ ꯖꯨꯋꯥꯔꯗ ꯑꯗꯨꯝ ꯁꯥꯟꯅꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯅꯧꯕ ꯃꯑꯣꯡ ꯈꯔ ꯑꯃꯨꯛ ꯌꯦꯡꯂꯁꯤꯁꯦ ꯊꯥꯏꯕꯦꯝꯃꯅ ꯍꯣꯏꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯆꯦ ꯈꯨꯖꯥꯏ ꯃꯆꯥ ꯑꯃꯗꯤ ꯄꯨꯊꯣꯔꯛꯎꯗꯅ ꯍꯣꯏꯁꯦ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗ꯭ꯔꯦ ꯍꯥꯏꯅ ꯖꯥꯟꯗꯕꯤꯗꯨ ꯈꯨꯖꯥꯏ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯃꯧ ꯑꯇꯩꯗꯨꯁꯨ ꯃꯣꯏꯅ ꯊꯣꯛꯄ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯤ ꯑꯁꯣꯝꯗꯅ ꯃꯨꯈꯤꯗꯨ ꯀꯩꯊꯦꯜ ꯆꯠꯅꯕꯅꯤ ꯍꯥꯏꯅ ꯏꯟꯁꯥꯡ ꯃꯅꯥꯒ ꯇꯦꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯌꯨꯝꯖꯥꯎꯗꯨ ꯊꯣꯡ ꯁꯕꯥꯛ ꯐꯥꯛꯄ ꯃꯈꯩ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯒ ꯌꯨꯝꯗꯨꯅ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯩ ꯃꯧꯋꯥ ꯑꯃꯨꯛ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯊꯣꯡꯁꯤꯁꯨ ꯁꯕꯥꯛ ꯐꯥꯛꯄ ꯃꯈꯩ ꯍꯥꯡꯗꯣꯛꯂꯒ ꯇꯧꯔꯤꯁꯦ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯁꯨ ꯊꯣꯡꯁꯤꯗꯁꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯆꯠꯀꯦ ꯍꯥꯏꯗꯦꯕ ꯆꯥꯛ ꯏꯁꯤꯡꯅ ꯀꯝꯗꯧꯔꯝꯂꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯂꯩꯔꯪꯗꯨ ꯃꯩ ꯍꯧꯒꯠ ꯈꯣꯠꯀꯠ ꯇꯧꯔꯝꯕꯒꯤ ꯃꯃꯤ ꯎꯗꯕꯗꯨꯗ ꯃꯁꯤꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯑꯃꯠꯇ ꯊꯣꯡꯂꯝꯗꯕ ꯊꯥꯒꯠꯂꯝꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯍꯥꯏꯅ ꯆꯐꯨꯗꯣ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯖꯤꯛ ꯈꯥꯛꯆꯤꯜꯂꯝꯕ ꯆꯥꯛ ꯆꯗꯨꯝ ꯑꯃꯈꯛ ꯌꯥꯎꯔꯝꯂꯤꯕꯗꯨ ꯎꯕꯗ ꯇꯧꯐꯝ ꯈꯪꯗ ꯂꯩꯀꯥꯏ ꯀꯣꯏꯅꯕ ꯂꯥꯛꯅꯕꯗ ꯆꯥꯛ ꯏꯟꯁꯥꯡꯒꯁꯦ ꯑꯃꯠꯇ ꯊꯣꯡꯂꯝꯕ ꯐꯥꯎꯕ ꯅꯪꯗ꯭ꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯝꯅ ꯂꯥꯛꯅꯒꯗꯕꯗꯣ ꯈꯪꯗ꯭ꯔꯦ ꯃꯧꯅꯦꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯁꯨꯛ ꯄꯥꯝꯕꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯃꯨꯈꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯉꯥꯡꯗꯅ ꯆꯥꯛ ꯃꯩꯗꯨ ꯊꯥꯒꯠꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯛꯄ ꯃꯇꯥꯡꯗꯨꯗ ꯊꯕꯥꯗꯨ ꯏꯁꯩ ꯉꯪꯗꯅ ꯆꯪꯂꯛꯄꯗ ꯃꯅꯦꯝꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄ ꯁꯥꯁꯤꯟꯅꯗꯨꯅ ꯍꯩꯃꯥ ꯏꯃꯥꯅ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯩꯗꯤ ꯏꯆꯦ ꯖꯥꯟꯗꯕꯤ ꯍꯣꯏꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯍꯥꯏꯅ ꯆꯠꯂꯒ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯌꯦꯡꯗꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯕꯗꯨꯗ ꯂꯥꯛꯄ ꯌꯥꯗꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯂꯩꯀꯥꯏ ꯀꯣꯏꯒꯦ ꯍꯥꯏꯔꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯗ ꯂꯣꯏꯔꯒ ꯆꯠꯂꯗꯤ ꯐꯗꯧꯅꯤ ꯏꯃꯥ ꯑꯩꯁꯨ ꯍꯜꯂꯛꯂꯒ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯑꯗ ꯏꯃꯥꯅ ꯊꯣꯡꯗꯣꯛꯂꯝꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯑꯇꯩ ꯃꯇꯝꯗꯗꯤ ꯂꯣꯏꯅ ꯂꯣꯏꯔꯝꯂꯒ ꯆꯠꯂꯤꯗꯨꯗꯤ ꯍꯣ ꯑꯗꯨꯅꯕꯨ ꯂꯣꯏꯔꯒ ꯆꯠꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯅꯦꯝꯁꯨ ꯑꯗꯣ ꯏꯕꯦꯝꯃ ꯃꯧ ꯍꯥꯏꯕ ꯂꯩꯇꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯂꯩꯇꯦ ꯂꯩꯀꯥꯏ ꯇꯣꯏꯅ ꯀꯣꯏꯕꯁꯦ ꯇꯣꯡꯖꯕꯗꯒꯤ ꯃꯥꯡꯖꯕꯅ ꯌꯥꯝꯅꯗꯤ ꯍꯦꯟꯕꯅꯤ ꯏꯅꯦꯝꯅ ꯍꯥꯏꯗꯧꯕ ꯍꯥꯏꯕꯨ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯁꯤꯗ ꯂꯩꯔꯦ ꯊꯕ ꯃꯅꯦꯝꯅꯗꯤ ꯐꯅꯕ ꯍꯥꯏꯕ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯂꯧꯁꯤꯟꯕ ꯍꯩꯇꯕꯅ ꯃꯕꯨꯛꯇ ꯐꯠꯇꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯉꯁꯤ ꯅꯣꯡꯃꯈꯛ ꯆꯥꯛ ꯊꯣꯡꯂꯝꯗꯕꯒꯤꯅꯤꯅꯦ ꯄꯥꯎꯊꯪꯅꯔꯗꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯀꯣ ꯑꯩꯅ ꯍꯦꯛ ꯈꯥꯔꯛꯇꯅ ꯃꯁꯤ ꯐꯨꯊꯕ ꯁꯣꯏꯔꯣꯏꯀꯣ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯃꯥꯏꯊꯣꯡꯗꯗꯤ ꯎꯊꯣꯛꯇ ꯏꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯌꯥꯔꯤꯈꯩꯗꯤ ꯆꯠꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯣ ꯌꯥꯔꯛꯇꯕ ꯍꯦꯛꯇ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯅꯦꯝꯁꯤꯡꯁꯨ ꯄꯨꯟꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯐꯒꯐꯥꯏ ꯆꯟꯁꯤꯜꯂꯤ ꯃꯤꯒꯤ ꯆꯠꯅ ꯂꯣꯟꯆꯠꯁꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯛꯄꯗ ꯍꯦꯛꯇ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯗꯤ ꯃꯤꯅ ꯑꯃꯨꯛ ꯐꯖꯅ ꯉꯥꯡꯅꯗꯦꯅꯦ ꯃꯨꯈꯤ ꯃꯃꯧ ꯅꯨꯄꯤꯅ ꯍꯦꯟꯅ ꯍꯩꯁꯤꯡꯂꯛꯇꯨꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯁꯤꯡꯒ꯭ꯔꯦ ꯈꯟꯅꯗꯤ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯄꯣꯛꯄ ꯃꯆꯥ ꯅꯤꯉꯣꯜꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯇꯥꯊꯤ ꯆꯩꯕ ꯌꯥꯗꯕꯅ ꯏꯇꯞ ꯇꯞꯅ ꯍꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯄꯨꯟꯒꯗꯕꯅꯤ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯨ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨꯃꯛꯄꯨꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯃꯤꯒꯤ ꯈꯨꯟꯊꯧ ꯋꯥꯊꯧꯁꯨ ꯍꯦꯟꯖꯤꯟꯅ ꯌꯥꯎꯁꯤꯜꯂꯗꯤꯅꯦ ꯗꯁꯥ ꯇꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯇꯧꯕꯁꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯝꯗ꯭ꯔꯗꯅ ꯆꯠꯇ꯭ꯔꯦꯗꯣ ꯃꯅꯥ ꯃꯁꯤꯡꯗꯣ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯄꯨꯜꯂꯨꯒꯦ ꯆꯥꯛ ꯏꯁꯤꯡꯁꯦ ꯊꯣꯡꯕꯗꯤ ꯂꯣꯏꯔꯕꯅꯤ ꯑꯃꯨꯛꯇ ꯊꯤ ꯈꯣꯠꯇꯅ ꯇꯧꯔꯛꯎ ꯍꯣꯏ ꯊꯕ
ꯃꯁꯤꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯆꯥꯛꯁꯤꯁꯨ ꯀꯣꯛ ꯊꯤꯗꯣꯛꯂꯝꯕ ꯌꯥꯕꯁꯤ ꯃꯧꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯈꯥꯛꯏꯅꯤꯅꯦ ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯈꯟꯅ ꯁꯧ ꯁꯧ ꯂꯥꯎꯅ ꯊꯕꯥꯗꯨ ꯆꯥꯛ ꯏꯁꯤꯡ ꯊꯤꯗꯣꯛꯅꯕ ꯇꯧꯔꯤ ꯑꯗꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯃꯨꯈꯤꯗꯨ ꯃꯪꯒꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯃꯟꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯄꯨꯟꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯍꯦꯛ ꯂꯥꯛꯂꯤꯕꯗꯨꯅ ꯃꯨꯈꯤ ꯎꯕꯗ ꯏꯪꯉꯛ ꯉꯛꯅ ꯂꯩꯅꯕꯤꯅ ꯏꯟꯗꯣꯟ ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯀꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯍꯩꯃ ꯂꯩꯅꯕꯤ ꯂꯥꯎ ꯂꯥꯎ ꯀꯥꯈꯠꯂꯛꯎ ꯅꯟꯗꯣꯟꯁꯤ ꯉꯁꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩꯗꯅꯦ ꯀꯩꯊꯦꯜꯒ ꯑꯃꯠꯇ ꯀꯥꯕ ꯅꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯕꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯗꯤ ꯃꯉꯣꯟꯗ ꯋꯥ ꯑꯃ ꯊꯥꯡꯒꯦꯅ ꯂꯥꯛꯏꯁꯤꯒ ꯂꯩꯈꯤꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯕꯦꯝꯃ ꯅꯟꯗꯣꯟ ꯅꯣꯏꯒꯤ ꯂꯩꯕꯛꯁꯤꯗꯤꯅꯦ ꯃꯩꯔꯧ ꯆꯩꯒꯞ ꯂꯩꯅ ꯈꯨꯠꯅ ꯃꯩꯇꯥꯜ ꯄꯥꯏꯗꯨ ꯍꯦꯛ ꯊꯣꯛꯑꯦꯍꯦ ꯏꯟꯊꯣꯟꯒꯤ ꯄ꯭ꯔꯃꯥꯟꯁꯤ ꯐꯥꯎꯕꯗꯤ ꯄ꯭ꯔꯃꯥꯟꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯦꯗ ꯃꯧ ꯂꯩꯗꯨꯉꯥꯏ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯕ ꯍꯩꯇꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯄꯣꯞ ꯇꯥꯏ ꯍꯣꯏ ꯏꯟꯗꯣꯟ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯣ ꯃꯣꯏꯁꯦ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯀꯥꯟꯗ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤꯗ ꯈꯪꯗꯦ ꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯏꯃꯨꯡ ꯀꯣꯏꯕ ꯍꯥꯏꯁꯦ ꯈꯔ ꯋꯥꯔꯦ ꯑꯗꯣ ꯅꯣꯏꯅꯁꯨꯈꯔ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯣꯏꯁꯦ ꯃꯅꯥꯅ ꯀꯝꯇ ꯍꯥꯞꯇ꯭ꯔꯦꯃꯤ ꯍꯣꯏ ꯏꯟꯗꯣꯟ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯩꯅꯝꯕꯤꯗꯨ ꯊꯕꯥ ꯍꯣꯏꯔꯣꯝꯒꯤ ꯀꯥꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗ ꯊꯕꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕ ꯄꯨꯝꯕꯗꯨ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯧ ꯁꯧ ꯂꯥꯎꯅ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤ ꯍꯅꯨꯕꯤꯁꯤꯅꯕ ꯃꯤꯠꯇ ꯂꯥꯛꯄ ꯌꯥꯔꯣꯏꯕ ꯃꯁꯤꯗ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯍꯥꯏꯗꯣꯏꯒꯤꯗ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯑꯃꯇꯪ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯕꯒꯤ ꯃꯑꯣꯡꯗꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯂꯩꯅꯝꯕꯤꯗꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯄꯗꯨꯗ ꯁꯛꯐꯝ ꯈꯪꯉꯣꯡ ꯈꯣꯡꯂꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯆꯦ ꯍꯥꯎꯅꯦ ꯀꯩꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯍꯦꯛꯇ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯀꯩ ꯋꯥꯅꯣ ꯌꯥꯅꯤ ꯁꯤꯗ ꯍꯦꯛꯇ ꯐꯝꯁꯤꯁꯦ ꯀꯩꯅꯣꯅꯤ ꯑꯁꯣꯝ ꯏꯄꯥꯝꯂꯣꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯄ ꯑꯗ ꯑꯩꯒꯤ ꯋꯥꯡꯈꯩꯗꯨꯗꯤ ꯂꯤꯁꯤꯜꯂꯛꯄꯒꯤ ꯐꯖꯕ ꯈꯔ ꯋꯥꯠꯂꯕ ꯑꯗ ꯅꯪꯒꯤ ꯑꯝꯇ ꯋꯥꯏꯒꯦ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯑꯗꯨꯒꯤꯔꯣ ꯑꯗꯨꯝ ꯀꯣꯏꯅ ꯍꯥꯏꯗꯣ ꯍꯣꯏ ꯅꯪꯅ ꯑꯃꯨꯛ ꯐꯤꯅꯒ ꯇꯥꯡꯕ ꯑꯣꯏꯕꯗꯨꯗ ꯄꯥꯛ ꯍꯦꯛꯇ ꯍꯥꯏꯕꯁꯤꯁꯨꯅꯦ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯃꯟꯗ꯭ꯔꯕꯒꯤ ꯍꯥꯏꯔꯕꯅꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯒꯦ ꯑꯔꯩ ꯑꯔꯩꯕ ꯁꯦꯠꯇꯣꯛ ꯁꯦꯠꯆꯤꯟ ꯇꯧꯅꯔꯒ ꯂꯣꯏꯔꯦ ꯂꯩꯃꯤꯟꯅꯕ ꯍꯥꯏꯁꯤꯗꯤ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯅ ꯊꯕꯥꯗꯨ ꯑꯐꯕꯤ ꯁꯥꯗꯨꯅ ꯃꯅꯦꯝꯗꯒ ꯑꯃꯠꯇ ꯍꯪꯈꯣꯠꯇꯅ ꯇꯧꯗꯅ ꯐꯤꯗꯨ ꯍꯦꯛꯇ ꯂꯧꯊꯣꯛꯂꯒ ꯄꯤꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤꯁꯨ ꯐꯤꯗꯨ ꯐꯪꯂꯕꯗ ꯀꯨꯏꯅ ꯂꯩꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤꯅ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯃꯨꯈꯤꯅ ꯆꯤꯡꯅꯗꯨꯅ ꯂꯩꯅꯝꯕꯤꯁꯤꯕꯨ ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯀꯩꯁꯨ ꯄꯥꯏꯔꯛꯇꯒꯨꯝ ꯇꯧꯈꯤꯕꯅꯤꯗ ꯅꯠꯇꯦ ꯃꯥꯏꯁꯤꯕꯨ ꯐꯤ ꯋꯥꯏꯕ ꯂꯥꯛꯂꯤ ꯖꯥꯠꯂꯅꯦ ꯑꯩ ꯃꯧꯗ ꯑꯝꯇ ꯍꯪꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯨꯈꯤꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯌꯦꯟꯗꯦꯝꯗꯨ ꯄꯣꯂꯥꯡꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯒ ꯃꯃꯧꯒꯤ ꯀꯥꯗꯝꯅ ꯆꯪꯂꯛꯇꯨꯅ ꯊꯣꯡꯖꯤꯟꯅ ꯂꯦꯞꯂꯒ ꯍꯥꯏ ꯃꯧ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯧꯖꯤꯛꯇ ꯂꯩꯅꯝꯕꯤꯅ ꯂꯥꯛꯂꯝꯂꯤꯕꯗꯨ ꯀꯩꯀꯩ ꯍꯥꯏꯔꯝꯒꯦ ꯀꯩꯁꯨ ꯊꯣꯏꯅ ꯍꯥꯏꯔꯝꯗꯦ ꯅꯠꯇꯦ ꯃꯥꯅꯒ ꯐꯤ ꯅꯨꯡ ꯋꯥꯏꯒꯦ ꯍꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯏꯃꯥ ꯋꯥꯡꯈꯩꯗꯣ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯑꯝꯇ ꯏꯜꯂꯨꯒꯦꯅ ꯄꯨꯈꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯂꯣꯏꯔꯦꯗꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯃꯥ ꯃꯥꯅ ꯁꯤ ꯍꯥꯏꯔꯤ ꯑꯗꯨ ꯍꯥꯏꯌꯦꯗꯅ ꯈꯤꯇꯁꯨ ꯍꯪꯕ ꯀꯩꯗꯧꯒꯦ ꯃꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯐꯤꯗꯨꯕꯨ ꯋꯥꯏꯈꯤꯕꯕꯨ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯅ ꯍꯩ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤꯅꯦ ꯂꯩꯀꯥꯏꯁꯤꯗ ꯃꯥꯅ ꯄꯣꯠ ꯋꯥꯏꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇ ꯄꯤꯅꯗ꯭ꯔꯕꯗꯤꯅꯦ ꯅꯥꯇꯩ ꯋꯥꯌꯣꯡ ꯆꯥꯗꯕꯅꯦ ꯃꯁꯤꯅ ꯂꯣꯏꯅꯕ ꯃꯤꯁꯦ ꯃꯊꯣꯡ ꯆꯥꯗꯕ ꯉꯥꯛꯇ ꯈꯟꯗꯅ ꯈꯤꯇꯁꯨ ꯍꯪꯈꯣꯠꯇꯅ ꯇꯧꯗꯦꯕ ꯍꯦꯛꯇ ꯄꯤꯁꯤꯜ ꯂꯩꯔꯝꯃꯦꯕ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯗꯤ ꯃꯥꯅ ꯄꯤꯌꯨ ꯅꯥꯇꯩ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯗ ꯆꯤꯡꯊꯣꯛꯂꯒ ꯄꯤꯈꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯏꯃꯥ ꯍꯣꯏꯅꯁꯨ ꯍꯥꯟꯅ ꯍꯥꯏꯗꯕꯅꯤꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯅ ꯑꯣꯏꯅ ꯃꯅꯦꯝꯗ ꯁꯥꯎꯖꯤꯜꯂꯝꯃꯤ ꯃꯨꯈꯤ ꯉꯥꯏꯍꯥꯛꯀꯤ ꯉꯝꯅꯕ ꯈꯨꯝꯕꯤ ꯃꯃꯧ ꯑꯗꯨ ꯀꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯃꯇꯨꯡꯗꯤꯅꯦ ꯏꯃꯥ ꯑꯁꯤꯅ ꯑꯁꯤ ꯍꯥꯏꯔꯤꯗꯅ ꯍꯥꯟꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯀꯣ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯅ ꯍꯦꯛꯇ ꯊꯣꯛ ꯇꯧꯕꯁꯦ ꯇꯧꯔꯝꯒꯅꯨ ꯁꯣꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯂꯣꯏꯅ ꯆꯦꯟꯅꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯕꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯑꯁꯨꯝꯕ ꯁꯥꯗꯨꯅ ꯃꯣꯏꯅꯗꯤ ꯍꯥꯏꯗꯅ ꯁꯤ ꯃꯁꯥꯃ ꯍꯥꯏꯗꯅ ꯇꯥꯛꯇꯤ ꯇꯥꯛꯅꯤꯡꯒꯦ ꯇꯧꯔꯤꯕ ꯃꯤ ꯄꯨꯟꯕꯁꯨ ꯌꯥꯗꯦ ꯑꯁꯤꯅ ꯑꯣꯏꯕ ꯆꯥꯠꯅꯤ ꯏꯅꯦ ꯃꯥꯏꯃꯨ ꯍꯣꯏꯅ ꯅꯪꯅ ꯂꯩꯗꯧꯔꯤꯕ ꯏꯃꯨꯡꯗꯣ ꯃꯤꯅ ꯆꯪꯕ ꯇꯟꯅꯕꯅꯤ ꯋꯥ ꯍꯥꯏꯔꯛꯄꯗꯣ ꯍꯦꯛ ꯆꯨꯝꯃꯦꯕ ꯍꯅꯨꯕꯤꯅꯦ ꯇꯧꯔꯤꯁꯤꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯀꯩꯊꯦꯜꯗꯣ ꯀꯣꯛ ꯆꯠꯈꯤꯒꯦ ꯍꯥꯏꯗꯦꯕ ꯃꯥꯅ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯊꯣꯛꯄ ꯌꯥꯗꯅ
ꯀꯌꯥꯗꯤ ꯋꯥꯅ ꯈꯥꯡꯉꯤ ꯃꯁꯤ ꯐꯔꯣꯏꯗꯧꯔꯤꯕ ꯍꯅꯨꯕꯤ ꯍꯥꯏꯅ ꯊꯕꯥꯗꯨ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯂꯩꯅꯝꯕꯤꯗꯨ ꯐꯤꯗꯨ ꯊꯤꯟꯕꯅꯦ ꯍꯥꯏꯅ ꯂꯥꯛꯂꯤ ꯐꯤꯗꯨ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯃꯆꯥꯅꯨꯄꯥ ꯅꯤꯡꯉꯥꯏ ꯐꯠꯇꯕꯗꯨꯅ ꯆꯤꯡꯕꯗ ꯈꯔ ꯐꯥꯔꯕꯅꯤ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯄꯤꯁꯤꯒꯦ ꯈꯟꯕꯗ ꯃꯀꯣꯛ ꯉꯥꯎꯔꯕꯅꯤ ꯑꯐꯥꯕ ꯃꯄꯥꯗꯨ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯑꯁ ꯍꯩꯕꯨꯁꯤꯕꯨ ꯀꯃꯥꯏꯅ ꯄꯤꯗꯧꯔꯤꯕꯅꯣꯅꯦ ꯈꯟꯅꯗꯤ ꯐꯤꯁꯤ ꯍꯦꯛꯇ ꯑꯁꯨꯃꯥꯏꯅ ꯊꯨꯞꯁꯤꯜꯂꯒ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯄꯤꯁꯤꯜꯂꯝꯃꯒꯅꯦ ꯍꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯆꯦꯜꯂꯛꯄ ꯍꯥꯏꯗꯨꯅꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯐꯤꯗꯨ ꯑꯁꯥꯕ ꯃꯄꯥꯗꯨ ꯀꯨꯞꯁꯤꯟꯅꯕ ꯍꯥꯏꯅ ꯐꯖꯅ ꯊꯨꯞꯄ ꯁꯥꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯑꯃꯨꯛ ꯊꯨꯞꯁꯤꯟꯗꯨꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯆꯪꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅ ꯊꯕꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯊꯕꯥꯗꯤ ꯂꯩꯅꯝꯕꯤ ꯎꯕꯗ ꯑꯗꯨꯃꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯆꯦ ꯂꯨꯍꯣꯡꯕ ꯍꯥꯏꯗꯨ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯂꯣꯏꯕꯒ ꯍꯦꯛꯇ ꯊꯤꯜꯂꯛꯂꯕꯅꯤ ꯁꯤꯁꯤ ꯅꯪꯒꯤ ꯐꯤꯁꯤ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯇꯧꯕꯁꯨ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯈꯔ ꯊꯨꯔꯦ ꯑꯩ ꯌꯧꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯅꯝꯕꯤ ꯐꯤꯗꯨ ꯄꯤꯁꯤꯜꯂꯝꯂꯒ ꯍꯦꯛꯇ ꯇꯍꯥ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯕꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯐꯤꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯕꯗ ꯆꯥꯔꯤꯕ ꯃꯄꯥꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯕꯥ ꯁꯥꯎꯔꯤ ꯇꯍꯥ ꯏꯆꯦ ꯑꯝꯇ ꯉꯥꯏꯈꯣ ꯑꯁ ꯂꯣꯏꯔꯦꯅꯦ ꯍꯥꯏꯅ ꯇꯞꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜꯒꯗꯨ ꯅꯧꯊꯁꯤꯟꯅꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯅꯥꯎ ꯈꯣꯟꯖꯦꯜ ꯅꯧꯊꯁꯤꯟꯅꯕꯗꯒ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯁꯤꯕꯨ ꯀꯩꯅꯣꯕ ꯂꯣꯏꯅ ꯆꯥꯔꯦꯕ ꯐꯤ ꯋꯥꯏꯔꯒ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯁꯦꯠꯅꯒꯦꯕ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯁꯦꯠꯅꯒꯦꯕ ꯍꯥꯏꯅ ꯊꯕꯥꯗꯨ ꯁꯥꯎꯅ ꯑꯁꯥꯕ ꯃꯄꯥꯗꯨ ꯂꯩꯅꯝꯕꯤꯗ ꯎꯠꯂꯤ ꯂꯩꯅꯝꯕꯤꯁꯨ ꯉꯝꯅꯕ ꯍꯦꯛꯇ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ ꯏꯅꯥꯎ ꯊꯣꯏꯅ ꯆꯥꯕ ꯑꯣꯏꯗꯕꯅꯤꯗ ꯏꯆꯥꯅꯨꯄꯥ ꯃꯊꯧ ꯆꯥꯗꯕꯗꯨꯅ ꯆꯤꯡꯈꯤꯕꯒꯤ ꯈꯤꯇꯪꯗꯅꯤ ꯀꯔꯤ ꯁꯤꯕꯨ ꯀꯩꯗ ꯈꯤꯇꯪꯗꯅꯣꯕ ꯃꯍꯨꯠ ꯑꯁꯨꯛ ꯆꯥꯎꯅ ꯍꯨꯠꯂꯤꯕꯁꯤꯕꯨ ꯀꯩꯗ ꯈꯤꯇꯪꯗꯅꯣꯕ ꯁꯤꯕꯨ ꯏꯟꯕꯁꯨ ꯌꯥꯔꯔꯣꯏ ꯑꯃ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯏꯅꯥꯎ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯈꯤꯇꯪꯁꯤꯗ ꯑꯩ ꯊꯕꯛꯁꯨ ꯂꯩꯍꯧꯔꯤ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤꯁꯦ ꯍꯥꯏꯔꯒ ꯂꯩꯅꯝꯕꯤꯗꯨ ꯅꯝꯗꯅ ꯍꯦꯛꯇ ꯀꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯊꯕꯥꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯍꯦꯛꯇ ꯂꯩꯅꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ ꯉꯥꯏꯈꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯤꯒꯤ ꯐꯤꯁꯦ ꯋꯥꯏꯈꯩ ꯋꯥꯏꯔꯒ ꯂꯣꯏꯅ ꯁꯦꯒꯥꯏꯔꯒ ꯄꯤꯔꯛꯂꯒ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯆꯠꯀꯦꯒ ꯇꯧꯔꯗꯅ ꯏꯅꯥꯎ ꯅꯪꯕꯨ ꯁꯥꯎꯔꯅꯨ ꯅꯆꯦꯁꯤ ꯌꯨꯝꯗ ꯇꯧꯁꯤꯟꯅꯕꯗꯒ ꯀꯥꯟꯅꯔꯣꯏ ꯐꯤꯁꯤ ꯁꯤꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯤꯡꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯆꯠꯈꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯉꯁꯥꯏ ꯃꯈꯩꯗꯤ ꯂꯩꯅꯝꯕꯤꯗꯨ ꯌꯥꯔꯗꯤ ꯇꯧꯁꯤꯟꯅꯔꯒ ꯆꯠꯅꯕ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯕꯅ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯈꯣꯟ ꯀꯟꯈꯠꯂꯛꯂꯝꯃꯤ ꯍꯦꯔꯥ ꯏꯁꯥꯒꯤ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕꯒꯤ ꯋꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯁꯤꯡꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯃ ꯂꯩꯔꯝꯂꯣꯏꯗ꯭ꯔꯣ ꯑꯗꯨ ꯍꯥꯟꯅ ꯈꯪꯗ꯭ꯔꯣ ꯃꯤꯒꯤ ꯋꯥꯏꯔꯗꯤ ꯌꯦꯡꯉꯒ ꯁꯦꯠꯄ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯃꯤꯒꯤ ꯋꯥꯏꯔꯒ ꯅꯥꯇꯩ ꯋꯥꯌꯣꯡ ꯆꯥꯗꯅ ꯁꯦꯠ ꯆꯥꯔꯛꯂꯗꯤ ꯁꯤꯡꯕ ꯇꯥꯕ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯆꯦ ꯍꯣꯏꯁꯨ ꯌꯥꯝ ꯌꯦꯡꯅꯗꯤ ꯁꯦꯠ ꯆꯥꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯆꯥꯅꯤꯉꯥꯏ ꯀꯟꯕ ꯍꯥꯏꯁꯤꯗꯤ ꯅꯣꯏꯗꯤ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯈꯪꯈꯤꯔꯣꯏ ꯑꯗꯨꯕꯨ ꯅꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯌꯥꯎꯔꯛꯂꯀꯥꯟꯗ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯗꯨꯅ ꯁꯥꯎꯔꯅꯨ ꯎꯄꯥꯏ ꯂꯩꯇ ꯇꯧꯕꯅꯤ ꯀꯔꯤ ꯃꯤꯒꯤ ꯐꯤ वाइखै वाइरगा सेगाइरगा पिरक्लगा उपाय लेते तौबनी काइना उपाय लेते हाइरगा हेक्ते यादौबदौना अमा लेरगा सिंगी हाइद्रिखै चटखिबा यार उपायदि लेतना कदाइदगी नंगी फिदो लैदौरिगे इसागी फाउबा लैबा ngamdadana leiringaisida नंगी काइदगी लैदौरिगे हाइन अनिदो हेक्ते कन्ना येतनरक्लम्बी matangdo heksana thabagi manem ibema mukhisu kaithel kumlaklami mamauga leinambiga launaraga leirambadu ubada ingangangna noibo launa khongna tawramlibasibu kaidawna ba yauragene indon namongna inaugi ina phisia ngehak wairubada khitang sathokre adugi mana ama singona hairamliba aina di leitabanina wairaga sisinarasida kadai di leiba ngamdoribano hairamlibani ima khaji kharakta sahalakuna te yengotu फिसिकरी सारगी येंगोबा आइना फावबा अदेरक्ता गाइरिबनी इनबा अदुगा फिसिया अस इसु तारगा पिरेतु असिदबु सिंगो हाइद्रदी सिसुम लहौ हाइरबा आइबो इंदोन आइसु नतै सादा तौबनी असिदुम लौसिन बि हौरोबा यारोय आइदी अमा सिंगदबा सुक्या यारोय हारिसिनी मिगी फिना वाइनिदा खंबा निंथि नुगा से सानिदि खंदबा सिंगदबा यारोय हारिसिनी को यारे यार मवा नंसु तोकलो याय लैनबिया नंसु मतुंगदी मिगी मपोट मसै वाइबदा येंगा येंगा सिसिनो हो इंदोन अदा इसानि ngai ganba laknaba sidane aisi phajapap leitrabani yare ya yawro yaw ho indon asi haina leinambidu leithoklaga adumuk satkirami thabasu sauri sauri ngai kho sakhiba yaro phi singam khuwo khaini mana tawri sibo
ꯑꯩꯅ ꯁꯤ ꯊꯣꯛꯅꯤꯗꯅ ꯍꯥꯏꯕꯗ ꯅꯪꯅ ꯋꯥꯍꯪ ꯄꯥꯎꯍꯪꯗ ꯍꯦꯛꯇ ꯄꯤꯊꯣꯛꯂꯝꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯐꯤꯗꯣ ꯁꯤꯡꯒꯦꯅ ꯄꯨꯈꯤꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ, ꯄꯨꯕꯨ ꯄꯨꯈ꯭ꯔꯗꯤꯅꯦ ꯑꯃꯠꯇꯕꯨ ꯐꯪꯂꯔꯣꯏꯗꯕꯅꯤ꯫ ꯕꯦꯝꯃ, ꯏꯅꯦꯝꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯃꯇꯨꯡꯗꯤ ꯀꯨꯁꯤꯔꯥꯁꯤ ꯄꯪꯇꯧ ꯇꯧ꯫ ꯏꯃꯥ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯅꯅꯦ ꯍꯪꯂ ꯈꯣꯠꯂꯒ ꯊꯕꯛꯁꯦ ꯈꯔ ꯈꯔ ꯇꯧꯅꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯅ ꯃꯨꯈꯤꯁꯨ ꯃꯃꯧꯗ ꯃꯥꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥꯗꯤ ꯃꯇꯣꯝꯇ ꯁꯨꯃꯥꯡꯗꯨꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯅ ꯑꯩꯅꯦꯕꯀꯣ ꯏꯁꯤ ꯀꯥꯏꯗ ꯀꯌꯥꯅ ꯂꯥꯏꯅ ꯂꯥꯛꯆꯈ꯭ꯔꯤꯅꯣꯕ ꯈꯪꯂꯣꯏꯗ꯭ꯔꯗꯣ, ꯃꯇꯨꯡꯗ ꯍꯦꯛ ꯂꯥꯛꯑꯣꯕ, ꯃꯛꯌꯥꯠꯇ ꯑꯣꯏꯅ ꯁꯦꯒꯥꯏꯒꯦꯕ ꯍꯥꯏꯅ ꯊꯕꯥꯁꯨ ꯐꯤ ꯀꯥꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯍꯜꯂꯛꯄꯒ ꯐꯤꯒꯤ ꯃꯇꯥꯡꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯧꯈꯣꯟꯁꯨ ꯃꯇꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯕ? ꯃꯌꯥꯝꯅ ꯀꯤꯅꯔꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯐꯤ ꯋꯥꯏꯕꯒ ꯄꯤꯔꯝꯃꯤꯗꯨꯕꯨ? ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯤ, ꯂꯩꯀꯥꯏꯅꯤ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕꯅꯤꯅ ꯑꯃꯨꯛ ꯄꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯅ ꯄꯤꯔꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯂꯣꯏꯔꯦ ꯐꯤꯒꯗꯣ ꯁꯤꯡꯅ ꯁꯥꯕ ꯃꯈꯩ ꯄꯤꯔꯛꯏ꯫ ꯍꯣ ꯑꯗꯨꯅꯕꯨ ꯃꯌꯥꯝꯁꯦ ꯀꯤꯅꯗꯅ ꯀꯅꯥꯝꯇ ꯃꯥꯅ ꯄꯣꯠ ꯋꯥꯏꯒꯦ ꯍꯥꯏꯕꯁꯤ ꯄꯤꯅꯗꯕꯅꯤ꯫ ꯅꯪꯁꯨ ꯃꯇꯨꯡꯗꯗꯤ ꯈꯪꯖꯤꯜꯂꯨ꯫ ꯈꯪꯕꯗ ꯅꯠꯇꯦ, ꯃꯇꯨꯡꯗꯅꯦ ꯄꯣꯠ ꯋꯥꯏꯒꯦ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯑꯕ ꯑꯩꯅꯅꯦ ꯃꯈ꯭ꯌꯥꯠꯇ ꯁꯦꯠ ꯇꯧꯔꯤꯕ꯫ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯕꯦꯝꯃ, ꯅꯪꯅ ꯄꯨꯜꯂꯝꯕ ꯃꯤꯁꯤꯃꯅꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯀꯤꯅꯕ ꯃꯤ ꯉꯥꯛꯇ꯫ ꯃꯤꯅ ꯀꯤꯅꯩ ꯍꯥꯏꯗꯅꯕꯨ ꯂꯣꯏꯅ ꯇꯤꯟꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯗꯤ ꯑꯩꯗꯤ ꯌꯥꯖꯅꯤꯡꯗꯦ꯫ ꯉꯝꯅ ꯉꯝꯅꯕ ꯂꯣꯏꯅ ꯇꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯁꯦ ꯂꯩ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯏꯇꯩꯃ ꯂꯩꯅꯕꯤꯗ ꯅꯪꯒꯤ ꯐꯤꯗꯣ ꯅꯝꯗꯅ ꯁꯤꯡꯍꯟꯗ꯭ꯔꯤꯗꯤ ꯀꯩꯒꯤꯅꯣ? ꯍꯣ ꯑꯗꯨꯅ ꯏꯃꯥꯅ ꯇꯣꯛꯑꯣ ꯍꯥꯏꯕꯒꯤ ꯍꯟꯕꯤꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯐꯤ ꯑꯃ ꯁꯤꯡꯗ꯭ꯔꯗꯤ ꯃꯌꯨꯝ ꯆꯠꯈꯤꯕꯒ ꯌꯥꯗꯧ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯃꯍꯥꯎ ꯆꯥꯕ ꯊꯥꯛꯅꯕ꯫ ꯊꯕꯥ ꯃꯥꯅ ꯗꯨꯛ ꯂꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯊꯣꯔꯛꯄꯗꯨꯗ ꯄꯩꯔꯞ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯠꯌꯦꯡꯗ ꯂꯧꯈꯣꯟꯁꯨ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯇꯞꯊꯔꯛꯂꯒ ꯐꯥꯒꯤ ꯅꯠꯇꯦ, ꯏꯇꯩꯃ ꯂꯩꯅꯕꯤꯗꯣ ꯈꯣꯟꯒ ꯏꯅꯧ ꯅꯧꯊꯕꯗꯨꯗ ꯌꯥꯝꯅ ꯆꯝꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯅꯝ ꯀꯟꯕꯗ ꯃꯥꯒ ꯄꯥꯟꯅꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨ ꯈꯪꯕꯅꯅꯤ ꯏꯃꯥꯅ ꯀꯥꯟꯅꯔꯣꯏ ꯈꯟꯗꯅ ꯆꯠꯍꯟꯈ꯭ꯔꯤꯗꯣ꯫ ꯍꯣꯏ, ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯣ ꯃꯣꯏꯁꯦ ꯈꯔ ꯋꯥꯕ꯭ꯔꯣ? ꯇꯥꯗꯁꯨ ꯈꯔ ꯇꯟꯕꯅꯤ꯫ ꯃꯆꯥꯁꯤꯡꯗꯨꯁꯨ ꯅꯤꯡꯉꯩ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯥꯁꯨ ꯋꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯗꯨ ꯃꯁꯥꯒꯤ ꯐꯤ ꯃꯥꯡꯂꯤꯕ ꯀꯥꯗꯨꯗꯤ ꯊꯣꯏꯅ ꯈꯟꯗ ꯂꯩꯅꯝꯕꯤꯒꯤ ꯑꯣꯏꯅ ꯋꯥꯕꯤꯔꯝꯃꯤ꯫ ꯂꯧꯈꯣꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯊꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦ, ꯈꯔ ꯄꯪꯕꯗꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯌꯥꯔꯦ, ꯃꯤꯒꯤ ꯋꯥꯕꯤꯗꯧ ꯁꯔꯨꯛꯅꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯅꯕ ꯇꯧꯔꯣ꯫ ꯅꯪ ꯑꯃꯅꯦ ꯃꯤꯒꯤ ꯋꯥꯕꯤꯔꯤꯉꯩꯗ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤ ꯈꯪꯗ꯭ꯔꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯣ ꯍꯥꯏꯔꯒ ꯌꯥꯕ ꯋꯥꯁꯤꯗ ꯑꯃꯨꯛ ꯀꯣꯠꯅꯧꯗꯅ꯫ ꯑꯩꯅꯅꯦ ꯏꯃꯥꯗ ꯋꯥꯔꯧꯔꯤꯁꯦ ꯐꯖꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯁꯦ ꯀꯣꯠꯅꯧꯗꯅ ꯑꯗꯨꯝ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗꯣ ꯊꯣꯛꯅ ꯃꯥꯟꯅꯖꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯊꯕꯥꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯂꯧꯈꯣꯟꯒꯤ ꯃꯆꯦ ꯁꯪꯕꯥꯅꯕꯤꯗꯨ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯅꯕꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯋꯥꯈꯜꯗ ꯁꯤꯅꯕꯨ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ? ꯀꯔꯤ ꯂꯧꯒꯦ, ꯀꯔꯤ ꯄꯨꯒꯦ ꯍꯥꯏꯕ ꯂꯥꯛꯏꯕꯖꯥꯠꯅꯣ? ꯈꯟꯅ ꯃꯔꯝ ꯈꯪꯗ꯭ꯔꯤꯉꯩꯗꯒꯤ ꯃꯅꯕꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯂꯧꯒꯦ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯕꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯅꯝꯃ, ꯏꯕꯦꯝꯃ ꯃꯆꯥꯁꯨ ꯌꯧꯔꯛꯏꯗꯅ꯫ ꯕꯦꯝꯃ, ꯅꯅꯦꯅ ꯀꯧꯔꯤꯁꯤ ꯈꯨꯝꯃꯨꯅꯦ꯫ ꯍꯣꯏ ꯏꯅꯦ꯫ ꯏꯅꯝꯃ, ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯣ? ꯏꯕꯨꯡꯉꯣꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯇꯧꯕꯅꯤ꯫ ꯊꯕꯥ ꯁꯪꯕꯥꯅꯕꯤꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯕꯨꯛꯇ ꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯈꯟꯕꯗꯨꯅꯦꯕ꯫ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯖꯔꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯎꯊꯣꯛꯇ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯏꯅꯝꯃ, ꯅꯨꯄꯥꯗꯤ ꯏꯃꯨꯡꯗ ꯂꯩꯕꯅꯤ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯍꯣꯏ, ꯑꯗꯣ ꯏꯃꯥꯗꯤ ꯎꯗꯦꯅ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯒꯦ? ꯏꯃꯥꯕꯨꯗꯤ ꯀꯩꯊꯦꯜ ꯀꯥꯅꯕꯅꯤ ꯍꯥꯏꯗꯅ ꯃꯅꯥ ꯃꯁꯤꯡ ꯇꯦꯛꯄ ꯆꯠꯈꯤꯕꯅꯤ꯫ ꯏꯃꯥꯕꯨ ꯍꯧꯖꯤꯛꯁꯨ ꯀꯩꯊꯦꯜ ꯀꯥꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯍꯣꯏ ꯏꯅꯝꯃ, ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤ, ꯄꯣꯊꯥꯔꯣꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ, ꯉꯥꯡꯅꯕꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯍꯥꯏꯅ ꯊꯕꯥꯗꯨ ꯉꯥꯡꯗꯅ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯃꯇꯝꯗꯨꯗ ꯂꯧꯈꯣꯟꯁꯨ ꯃꯆꯦ ꯂꯥꯛꯏ ꯍꯥꯏꯕ ꯇꯥꯕꯗ ꯍꯔꯥꯎ ꯊꯣꯛꯂꯛꯂꯒ ꯆꯦ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯀꯨꯏꯗ꯭ꯔꯤꯗ꯫ ꯑꯕꯦꯝꯃ ꯃꯆꯥꯎ, ꯍꯩ, ꯃꯥꯃꯅ ꯀꯧꯔꯤꯁꯤ ꯈꯨꯝꯃꯨꯗꯅ꯫ ꯃꯥꯃꯥ, ꯑꯕꯦꯝꯃ ꯅꯪꯕꯨ ꯀꯩ ꯃꯊꯦꯜ ꯆꯥꯅꯤꯡꯒꯦ? ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯃꯥꯃꯅ ꯊꯣꯡꯅꯗꯧꯅꯤ꯫
ꯑꯕꯦꯝꯃꯗꯨ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯑꯗꯨꯃꯛ ꯃꯉꯛ ꯍꯥꯏꯔꯤ꯫ ꯂꯧꯈꯣꯟꯁꯨ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯗꯨꯗꯤ ꯌꯦꯟ ꯊꯣꯡꯂꯒꯦ ꯌꯥꯔꯕꯣ? ꯑꯕꯦꯝꯃꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯝꯃꯤ꯫ ꯂꯧꯈꯣꯟꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯁꯪꯕꯥꯅꯕꯤꯅ ꯇꯍꯥ ꯏꯕꯨꯡꯉꯣ ꯇꯧꯔꯨꯔꯅꯨ, ꯆꯥꯒ ꯆꯥꯗꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ꯫ ꯀꯩꯅꯣ ꯏꯆꯦ, ꯇꯍꯥ ꯂꯥꯛꯑꯒ ꯇꯍꯥ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯅꯈꯣꯏ ꯅꯕꯥꯏꯒꯤ ꯊꯕꯛꯇꯣ ꯃꯤ ꯃꯁꯤꯡ ꯁꯨꯔꯦ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯥꯛ ꯅꯛꯄꯗꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯥꯕ ꯌꯥꯎꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯦ꯫ ꯑꯗꯨꯅ ꯅꯚꯥꯏꯅ ꯅꯪ ꯆꯠꯄ ꯁꯪꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯉꯨꯁꯨ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛꯇꯨ ꯂꯣꯏꯗꯨꯅ ꯑꯅꯧꯕ ꯊꯕꯛ ꯑꯃꯃꯨꯛ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯆꯠꯄ ꯌꯥꯔꯗ꯭ꯔꯣ? ꯑꯗꯨꯗꯤ ꯏꯃꯥꯒ ꯇꯥꯟꯅꯗ꯭ꯔꯗꯤ ꯍꯥꯏꯕ ꯉꯝꯗꯧ ꯃꯥꯟꯗꯦꯗ꯫ ꯌꯥꯅꯕ ꯇꯧꯔꯣ, ꯑꯩꯅꯦ ꯑꯁꯣꯝꯗ ꯅꯚꯥꯏꯒꯤ ꯆꯠꯅꯅꯕ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯗꯧꯕꯁꯨ ꯂꯩ, ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯀꯩꯅꯣ, ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ, ꯉꯥꯏꯍꯥꯛꯇꯁꯨ ꯐꯝꯈꯣ꯫ ꯅꯆꯥꯅꯨꯄꯤꯅ ꯆꯥ ꯂꯣꯜꯂꯤ, ꯑꯗꯨꯗꯁꯨ ꯊꯛꯀꯣꯗꯅ꯫ ꯀꯣꯟꯅ ꯊꯛꯑꯒꯦ, ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ, ꯂꯥꯛꯑꯣ ꯑꯕꯦꯝꯃ ꯍꯥꯏꯅ ꯁꯪꯕꯥꯅꯕꯤꯗꯨ ꯍꯣꯕꯦ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯧꯈꯣꯟꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯦꯕꯨ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯃꯃꯥꯏꯄꯠ ꯂꯩꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯈꯪ ꯈꯪꯅ ꯀꯩꯅꯣꯅꯦ? ꯆꯥ ꯂꯣꯜꯂꯤ ꯀꯥꯏꯅ, ꯌꯦꯟ ꯊꯣꯡꯕꯤꯒꯦ ꯃꯥꯃꯅ ꯀꯥꯏꯅ, ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯁꯥꯏ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ꯫ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯔꯤꯁꯦ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯈꯣꯏ ꯇꯥꯅ ꯌꯥꯝ ꯍꯦꯜꯂꯝꯃꯦꯅꯦ꯫ ꯏꯍꯦ, ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯏꯆꯦꯒꯤ ꯃꯕꯨꯛ ꯍꯔꯥꯎꯅꯕꯅꯤ, ꯀꯩꯁꯨ ꯏꯆꯦꯅ ꯊꯣꯡꯉꯨ ꯍꯥꯏꯗꯧꯕ ꯅꯠꯇꯦꯅꯦ꯫ ꯏꯁ, ꯌꯥꯝꯅ ꯈꯪꯕꯤꯔꯦꯗ, ꯀꯩꯒꯨꯝꯕ ꯊꯣꯡꯉꯨ ꯍꯥꯏꯔꯗꯤ ꯀꯝꯗꯧꯕ ꯍꯥ? ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯣꯛ ꯊꯣꯡꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯒ ꯂꯣꯏꯕꯒ ꯍꯦꯛ ꯑꯩꯅ ꯈꯣꯡꯕꯥꯜꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦꯁꯦ ꯈꯪꯖꯤꯟꯕ ꯐꯩ ꯍꯥꯏꯅ ꯊꯕꯥꯗꯨ ꯃꯥꯅ ꯊꯣꯛꯄ ꯍꯥꯏꯅꯤꯡꯕꯗꯨ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯂꯧꯈꯣꯟꯅ ꯈꯥꯡꯕꯣꯏ ꯀꯔꯤꯕꯣꯏ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ, ꯏꯆꯦꯅ ꯂꯥꯛꯂꯤꯕꯗꯨ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯍꯥ, ꯑꯁꯦꯡꯕꯔꯣ? ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯥꯝꯂꯒ ꯀꯣꯛ ꯌꯦꯟꯗꯣ ꯊꯣꯡꯒꯦ ꯍꯥꯏꯗꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ, ꯍꯣꯏ ꯏꯕꯥꯏꯒꯤ ꯆꯠꯅꯕ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯔꯝꯂꯒ ꯍꯥꯊꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁ, ꯑꯩꯁꯨꯕ ꯆꯥꯗꯁꯨ ꯂꯣꯜꯂꯝꯗꯧꯅꯤ꯫ ꯂꯧꯈꯣꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯋꯥꯍꯩꯗ ꯃꯉꯛ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯉꯥꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯅꯝꯃꯅ ꯄꯥꯎ ꯍꯥꯏꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯃꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅꯤꯅ ꯊꯕꯥꯗꯨ ꯍꯦꯟꯅ ꯃꯅꯤꯡ ꯇꯝꯂꯝꯃꯤ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯉꯥꯡꯂꯁꯨ ꯃꯅꯥꯗ ꯊꯣꯏꯅ ꯍꯥꯞꯇ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯨꯈꯤꯁꯨ ꯃꯥꯅ ꯐꯅ ꯉꯥꯡꯁꯛ ꯇꯧꯔꯁꯨ ꯃꯃꯧꯅ ꯍꯟꯕ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯇꯟꯗꯅ ꯊꯣꯏꯅ ꯉꯥꯡꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯃꯊꯧ ꯑꯣꯏꯅ ꯀꯩꯊꯦꯜ ꯀꯥꯕꯗꯨꯃꯗꯤ ꯂꯦꯞꯇꯅꯕ ꯍꯣꯠꯅꯕꯗꯨꯇꯅꯤ꯫ ꯅꯣꯡꯃꯁꯨ ꯀꯩꯊꯦꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯇꯦꯛꯄꯅꯤ ꯍꯥꯏꯅ ꯂꯥꯛꯄꯗ ꯃꯅꯥꯎꯁꯤꯡ ꯊꯣꯛꯄꯤ ꯑꯃꯅ ꯏꯆꯦꯅ ꯑꯃꯨꯛ ꯑꯋꯣꯛ ꯑꯄꯥ ꯁꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯈꯟꯅ ꯋꯥꯁꯤ ꯍꯥꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯝ ꯍꯥꯏꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯒꯦ ꯈꯜꯂꯕꯅꯤ꯫ ꯀꯩ ꯋꯥꯅꯣꯅꯦ? ꯑꯇꯩ ꯅꯠꯇꯦꯗ, ꯏꯆꯦꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯂꯩꯔꯛ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯜꯂꯤꯅꯦ꯫ ꯕꯦꯝꯃ, ꯑꯩꯅ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ, ꯐꯅꯁꯨ ꯍꯥꯏꯔꯕꯅꯤ ꯉꯥꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯥꯗ ꯈꯖꯤꯛ ꯐꯥꯎꯕ ꯍꯥꯞꯇꯦꯅꯦ꯫ ꯑꯗꯨꯒꯅꯤ ꯏꯆꯦ, ꯖꯥꯟꯗꯕꯤ ꯍꯣꯏꯒꯤ ꯖꯃꯤꯟꯒ ꯑꯣꯏꯔꯒ ꯁꯦꯜꯁꯨ ꯄꯨꯕꯤ ꯃꯥꯜꯂꯤꯅꯦ꯫ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯌꯨꯝꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦꯅꯦ꯫ ꯑꯁꯦꯡꯕꯅꯤ ꯏꯆꯦ, ꯏꯇꯩꯕꯤ ꯃꯣꯜꯅ ꯅꯅꯥꯎ ꯅꯨꯄꯥꯗ ꯇꯝꯂꯝꯕꯅꯤ, ꯑꯗꯨꯁꯨ ꯃꯊꯣꯏꯁꯨ ꯐꯖꯅ ꯍꯨꯟꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯏꯆꯦ ꯕꯦꯝꯃ, ꯁꯣꯏꯗꯅ ꯑꯗꯨꯁꯨ ꯗꯁꯥ ꯇꯥꯖꯅꯤꯀꯣ꯫ ꯑꯩꯅ ꯍꯥꯏꯌꯦꯅꯗꯤ ꯅꯃꯧ ꯅꯨꯄꯤꯗꯗꯤ ꯇꯝꯕꯤꯔꯨꯅꯨꯀꯣ, ꯑꯃꯨꯛ ꯖꯥꯟꯗꯕꯤꯅ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯍꯣꯏ ꯍꯥꯏꯔꯣꯏꯗ ꯍꯥꯏꯅ ꯃꯨꯈꯤꯗꯨ ꯃꯅꯥ ꯃꯁꯤꯡꯒ ꯑꯃꯠꯇ ꯇꯦꯛꯐꯝ ꯈꯪꯗ ꯃꯌꯨꯝꯗ ꯊꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯂꯒ ꯍꯦꯛꯇ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯂꯥꯛꯇꯅ, ꯍꯥꯏ ꯃꯥꯋꯥ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯔꯗꯤ ꯃꯄꯥꯜꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ꯫ ꯊꯕꯥꯁꯨ ꯃꯅꯦꯝꯅ ꯑꯔꯥꯡ ꯈꯧꯔꯥꯡꯕꯗꯧꯅ ꯂꯥꯛꯇꯅ ꯀꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯅ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ, ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯗꯧꯕ ꯅꯠꯇꯦ, ꯅꯪ ꯁꯤꯕꯨ ꯑꯁꯨꯛ ꯅꯅꯥ ꯀꯟꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯏꯃꯥꯅ ꯑꯗꯨ ꯀꯟꯕ ꯋꯥ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯈꯣꯟ ꯑꯀꯟꯕ ꯍꯥꯏꯔꯛꯂꯤꯕꯁꯦ ꯅꯪꯒꯤ ꯅꯋꯣꯡꯅ ꯇꯧꯗꯨꯅꯅꯤꯅꯦ꯫ ꯅꯠꯇꯦ, ꯅꯪ ꯁꯤꯕꯨ ꯃꯤꯒꯤ ꯀꯌꯥꯝ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤꯅꯣꯕ ꯍꯥ? ꯅꯠꯇ꯭ꯔꯒ ꯀꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯗꯅꯅꯣꯕ ꯃꯤꯒꯤ ꯖꯃꯤꯟꯒ ꯌꯥꯕꯤ ꯍꯥꯏꯔꯤꯁꯦ? ꯑꯗꯨꯁꯨ ꯏꯃꯨꯡꯁꯤꯗ ꯀꯔꯤꯝꯇ ꯈꯪꯍꯟꯕ ꯅꯠꯇꯦ, ꯅꯪꯅ ꯑꯁꯨꯛ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ? ꯍꯥꯏꯅ ꯃꯨꯈꯤꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯃꯧꯗ ꯆꯩ ꯊꯥꯡꯗꯅ ꯇꯧꯔꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯗꯤ ꯊꯕꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯝꯅꯕ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯛ ꯆꯥꯎꯕ ꯊꯕꯛꯇꯨꯃ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯇꯧꯔꯨꯕꯗꯨꯅ ꯃꯔꯥꯜꯗꯨ ꯂꯩꯔꯦ ꯈꯪꯕꯅ
ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯨꯈꯤꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯖꯥꯟꯗꯕꯤ ꯍꯣꯏꯗꯣ ꯁꯦꯟꯗꯣꯏꯁꯨ ꯍꯨꯟꯗꯦ ꯍꯥꯏ꯫ ꯁꯦꯟꯗꯣꯏꯗꯣ ꯀꯨꯏꯅ ꯍꯨꯟꯖꯤꯜꯂꯛꯇ꯭ꯔꯕꯗꯤ ꯃꯤꯅ ꯋꯥ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯗꯧꯔꯤꯌꯦ ꯍꯥ? ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯁꯤ ꯃꯁꯥ ꯑꯃ ꯍꯥꯏꯗꯅ ꯈꯟꯅ ꯈꯣꯡꯅꯕꯒꯤ ꯋꯥ ꯂꯩꯇꯦꯕ꯫ ꯅꯪ ꯃꯉꯥꯏꯔꯦꯗꯅ ꯆꯠꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯦꯛꯇ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯏꯃꯥ, ꯏꯆꯦ ꯍꯣꯏꯗꯣ ꯈꯔ ꯅꯥꯇꯩ ꯆꯥꯗꯕꯗꯨꯗ ꯀꯅꯥꯝꯇꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯕꯗꯣ ꯄꯤꯌꯨ ꯌꯥꯗꯕꯗꯨꯗ ꯃꯤ ꯃꯌꯥꯝꯅ ꯄꯤꯅꯤꯡꯗ꯭ꯔꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯕꯅꯤ ꯑꯩꯁꯤ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨꯅꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯐꯩ ꯍꯥꯏꯁꯅꯨ ꯇꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯤꯅ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯇꯟꯕ ꯃꯤꯁꯤꯡꯗ ꯆꯣꯡꯁꯤꯟꯗꯅ ꯅꯪꯅ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯗꯧꯒꯤ꯫ ꯏꯕꯦꯝꯃ, ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯁꯥꯕꯨ ꯁꯤꯡꯊꯥꯗꯧꯕ ꯃꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨꯔꯗꯤ ꯅꯁꯥꯗꯣ ꯌꯥꯎꯅ ꯗꯁꯥ ꯇꯥꯅꯤꯁꯤ ꯈꯪꯖꯤꯟꯕ ꯐꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯅ ꯃꯨꯈꯤꯗꯨ ꯀꯩꯊꯦꯜꯒ ꯑꯃꯠꯇ ꯆꯠꯇꯈꯩ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯂꯦꯞꯇꯅ ꯉꯥꯡꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯔꯥꯜꯗꯨ ꯂꯩꯔꯨꯔꯕꯅꯤꯅ ꯋꯥ ꯑꯝꯇ ꯈꯨꯝꯕ ꯉꯝꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯥꯕꯗ ꯇꯥꯔꯝꯃꯤ꯫ ꯊꯕꯥ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯨꯃꯤꯟꯅ ꯇꯥꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯖꯥꯟꯗꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯜꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯖꯥꯟꯗꯕꯤꯁꯨ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯐꯒꯠꯄ ꯉꯝꯗꯕꯅ, ꯊꯕꯥ ꯅꯪ ꯁꯥꯎꯔꯨꯅꯨ, ꯍꯟꯗꯛꯁꯦ ꯏꯕꯦꯝꯃ ꯁꯨꯔꯨ ꯅꯣꯝꯂꯨꯕꯁꯨ ꯑꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ, ꯑꯗꯨꯅ ꯃꯊꯣꯏꯗꯨ ꯍꯨꯡꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯀꯝꯗꯧꯅꯤ ꯏꯆꯦ? ꯁꯣꯝꯗꯗꯤ ꯁꯦꯜꯗꯨ ꯑꯩꯅ ꯂꯧꯔꯨꯕꯅꯤꯅ ꯁꯣꯏꯔꯛꯄꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯊꯥ ꯁꯥꯗꯧꯔꯤꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯅꯪꯅ ꯍꯟꯗꯛ ꯊꯥ 2-3ꯁꯤꯗ ꯃꯊꯣꯏꯗꯨ ꯍꯨꯡꯒꯠꯄꯤꯔꯣ꯫ ꯊꯥ 3ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯔꯨꯞ ꯐꯪꯂꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯜꯗꯣ ꯍꯟꯗꯣꯛꯅꯅꯕ ꯇꯧꯔꯒꯦ꯫ ꯏꯆꯦ ꯍꯣꯏꯁꯨ ꯅꯥꯇꯩ ꯑꯃ ꯆꯥꯗꯗꯅ ꯏꯆꯦꯁꯤ ꯏꯀꯥꯏ ꯅꯉꯣꯟꯗ ꯍꯥꯏꯔꯕꯅꯤ꯫ ꯑꯁ, ꯑꯩꯅꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯊꯣꯛꯄꯁꯨ ꯅꯠꯇꯅ ꯎꯄꯥꯏ ꯑꯃ ꯂꯩꯇ ꯇꯧꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯅꯪꯅ ꯊꯥ 2-3ꯁꯤꯗꯗꯤ ꯌꯥꯅꯕ ꯁꯤꯜꯂꯣ ꯏꯕꯦꯝꯃ꯫ ꯍꯣꯏ, ꯃꯑꯣꯡ ꯌꯦꯡꯉꯒꯦ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯗꯨ ꯀꯟꯅ ꯉꯥꯡꯂꯨꯕꯁꯨ ꯉꯝꯗ ꯖꯥꯃꯤꯟ ꯌꯥꯁꯤꯜꯂꯨꯕ ꯀꯧꯕꯅ ꯎꯄꯥꯏ ꯂꯩꯇ ꯃꯤꯒꯤ ꯁꯦꯜꯗꯨ ꯃꯥꯅ ꯂꯣꯟꯅ ꯃꯋꯥ ꯈꯪꯍꯟꯗꯅ ꯃꯊꯣꯏꯗꯨ ꯍꯨꯟꯒꯠꯂꯝꯃꯤ꯫ ꯃꯁꯥꯅ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯇꯥꯜꯂꯨꯕꯗꯤ ꯂꯩꯕ ꯅꯠꯇꯕꯅ ꯂꯣꯟꯅ ꯊꯣꯛꯅ ꯁꯦꯜꯗꯨ ꯍꯨꯟꯒꯠꯂꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯅ ꯁꯦල් ꯇꯨꯡꯁꯤꯜꯂꯝꯂꯅꯤ ꯈꯟꯅ ꯊꯝꯖꯤꯜꯂꯣ ꯍꯥꯏꯕ ꯁꯦꯜꯁꯤꯡꯗꯨꯗꯒꯤ ꯂꯣꯟꯅ ꯂꯧꯊꯣꯛꯂꯒ ꯍꯨꯟꯒꯠꯄꯅꯤꯅ ꯃꯄꯨꯔꯣꯏꯕꯅꯗꯤ ꯍꯔꯥꯎꯅ ꯑꯆꯧꯕ ꯃꯥꯟ ꯑꯃ ꯂꯦꯞꯁꯤꯟꯅꯅꯕ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯗ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯊꯕꯥꯗꯨ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯗꯅ ꯇꯥꯅ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯇꯥꯅ ꯐꯨꯔꯤꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯄꯥꯈꯠꯅ, "ꯍꯩ ꯄꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯅꯇꯨꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ? ꯍꯥꯠꯄꯅ ꯐꯔꯕꯅꯤ ꯃꯁꯤ꯫ ꯅꯠꯇꯦ, ꯅꯣꯏꯕꯨ ꯐꯅ ꯁꯥꯎꯅꯕ ꯂꯩꯔꯁꯨ ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤ ꯇꯧꯅꯕꯒꯤ ꯅꯣꯏꯃꯤ? ꯑꯩꯅꯗꯤ ꯁꯦꯜꯗꯨ ꯊꯝꯖꯤꯜꯂꯣꯏꯗꯨꯅ ꯄꯤꯁꯤꯟꯈꯤ ꯃꯌꯥꯝꯗꯣ ꯂꯩꯔꯝꯈꯤꯅꯤ ꯈꯟꯅ ꯃꯃꯥꯡ ꯊꯪꯕꯒꯤ ꯀꯨꯔꯥ ꯑꯃꯨꯒꯤ ꯏꯪꯈꯣꯜ ꯃꯇꯠꯇꯣ ꯂꯦꯞꯁꯤꯟꯅꯕ ꯑꯩꯅ ꯈꯟ, ꯑꯗꯨꯒ ꯁꯦꯜꯗꯣ ꯍꯪꯂꯨꯕꯗꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯔꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯌꯨꯁꯨ ꯌꯥꯗꯦ, ꯑꯗꯨꯒꯤ ꯐꯨꯊꯔꯤꯕꯅꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯁꯦꯜꯗꯨꯕꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯈ꯭ꯔꯤꯕꯅꯣꯅꯦ? ꯑꯁꯦꯡꯕꯗꯨ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯏꯆꯦ ꯖꯥꯟꯗꯕꯤ ꯍꯣꯏꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯕꯗ ꯃꯁꯤꯗ ꯍꯥꯠꯂꯒꯦꯗ꯫ ꯉꯥꯏꯈꯣ, ꯅꯨꯄꯥ ꯃꯆꯥ, ꯅꯪꯁꯨ ꯐꯤꯡꯒꯠꯈꯤꯅꯨ꯫ ꯑꯁꯤꯗ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯐꯅꯁꯨ ꯍꯥꯏ, ꯐꯅꯁꯨ ꯆꯠ, ꯑꯃꯠꯇ ꯂꯧꯗꯦꯕ꯫ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯁꯨꯝ ꯇꯧꯔꯦꯕ꯫ ꯑꯩ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯇꯥꯒ ꯏꯃꯥꯒꯅ ꯌꯥꯗꯕ ꯃꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯣꯏꯅꯖꯔꯔꯣꯏꯕ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦꯕ꯫ ꯑꯩ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯖꯔꯔꯣꯏꯕ꯫ ꯌꯥꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯪꯁꯨꯅꯤ꯫ ꯁꯦꯜꯗꯨ ꯄꯤꯁꯤꯜꯂꯕꯗꯤ ꯅꯨꯄꯤꯁꯦ ꯈꯔ ꯄꯪꯉꯦ ꯍꯥꯏꯔꯗꯤ ꯀꯔꯥꯏꯗ ꯀꯔꯤ ꯂꯩꯔꯦꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯣ꯫ ꯃꯧ ꯅꯪꯁꯨꯅꯤ, ꯀꯨꯁꯤ ꯔꯥꯁꯤ ꯄꯪꯇꯧ ꯇꯧꯕꯗꯨ ꯇꯧꯔꯅꯨ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯤ ꯂꯨꯕꯅꯤ꯫ ꯅꯨꯄꯥꯅ ꯐꯅ ꯄꯨꯁꯤꯜꯂꯛꯂꯁꯨ ꯅꯨꯄꯤ ꯅꯪꯅ ꯁꯣꯔꯣ ꯐꯣꯔꯣꯅ ꯄꯥꯜꯂꯗꯤ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯂꯩꯔꯛ ꯂꯩꯀꯥꯏꯁꯨ ꯇꯧꯗꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯗꯨꯕꯨꯅꯦ, ꯑꯩ ꯁꯤꯔꯛꯄꯗ ꯂꯦꯞꯄꯤꯔꯣꯏꯗꯕ ꯃꯤꯗ ꯇꯧꯔꯒ ꯀꯥꯟꯅꯗꯧꯕ ꯅꯠꯇꯦꯀꯣ꯫ ꯅꯣꯏꯅꯦ, ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯨꯈꯤꯁꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯅꯦꯝꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯅꯥ ꯍꯥꯏꯒꯠꯂꯝꯕꯤ ꯊꯕꯥꯗꯨ ꯃꯄꯨꯔꯣꯏꯕꯅ ꯐꯨꯗꯕꯗꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏ ꯀꯣꯏꯕꯁꯨ ꯇꯣꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯅ ꯍꯣꯠꯅꯗꯨꯅ ꯃꯤꯒꯤ ꯈꯨꯟꯊꯧ ꯋꯥꯊꯧ ꯄꯨꯕꯁꯨ ꯂꯦꯞꯇꯨꯅ ꯏꯪꯅ ꯄꯥꯟꯈꯤꯔꯝꯃꯤ꯫